Malemgi mafam karada COVID ki ana walaina layong Tourakli ba asida ngakthoknana ba Bharat ki amadi Manipur gi oina mangjongna paikat kadaba section thaurang sing lokat pagaloina mamangda laikiba section thaurang sing adu paikat pinana ba Health Minister Dr. Sapam Ranjan Tourakli ngasi numidang lamfelda leba medical director ita pangthokpa pawging from amada phongdokladuna Omicron gi anoba subvariant BF7 asi malemgi leba kharada haibadi China Brazil Japan amade South Korea da sandorokpagi sang hengalakpaga loinana leina ase India da amade state asida sangaktanana ba section thaurang lokhatpagi mathangda se minister gi banglo da mifam amang ase pangtokre Ministry of Health gi maru oiba mioi sing yauna pangtokki mifam aduna COVID appropriate behavior singa nana ba SOP ningtina satnana ba amade lokhatpam thokpa thabak sing lokhanana ba khanan ke Maramaduna India gi oina su COVID ki sang asi namely Manipur gi oina su zero the lady adubo section thaurang lokhanabagi damak paw gi mifam asi pangtokpane masida miyamna mi paibigano hanadagi satnarakpa face mask upa social distancing akpa hand wash tawba asi ngangna tawbiyo amaronda COVID vaccine kapagi sang namely ba si henna wangkhanaba hida kaptokpiyo haibagaloinana laingakna COVID ki damak lokhatpam thokpa thabak sing mafung phana paikalai karigumba leina asigi symptom leiba thengnaragade genome sequencing test tawgani haina phongdokpagaloina Any case, karigumba positive ama lakpa matamda genome sequencing akoy sita wani. Manam di laiba variant si karamba no haibado. Hosik yam kanna keno tawisi variant si karamba no haibado BF5, BF7. Hana akoy ki BF keno 5 ki sublineage ni masigize. Aduna India gi oina di sigi keno je cases yamdri kesu yambanatri adubu yamna serious oiba patient keno yaudri aduna luckily akoi hojik ayamna cases se akoi detect keno tawdri aduna hojik any cases positive lagu matamdo akoi genome sequencing tawra kan variant no habdo akoi adu thidona be adum akoi chathagani